ꯈꯜꯂꯤ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯍꯥꯎꯇꯗꯤ ꯈꯪꯗ꯭ꯔꯦ ꯂꯣꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯂꯐꯨ ꯊꯔꯣꯁꯦ ꯆꯥꯎꯃꯟꯗꯅ ꯍꯩꯅꯧ ꯃꯄꯥꯟ ꯑꯁꯥꯕꯒꯁꯦ ꯂꯣꯏ ꯇꯦꯛꯑꯦ ꯃꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯁꯤꯒꯤ ꯂꯐꯨ ꯊꯔꯣꯁꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯝꯕꯅꯤꯗ ꯍꯦꯛꯏꯅꯦ ꯌꯥꯝ ꯆꯥꯎꯋꯤ ꯁꯤ ꯄꯥꯛꯅꯝ ꯇꯧꯒꯦ ꯇꯧꯋꯤ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯇꯧꯒꯦ ꯇꯧꯅꯤ ꯁꯤꯔꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯁꯤ ꯍꯥꯎꯋꯤ ꯃꯅꯝ ꯅꯨꯡꯁꯤꯅ ꯑꯩꯅ ꯍꯤꯡꯒꯣꯜ ꯃꯆꯥꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯂꯣꯏ ꯁꯨꯅꯕ ꯊꯥꯕ ꯁꯤꯂꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯉꯥ ꯑꯇꯥꯎꯕꯒ ꯉꯥꯁꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯒ ꯉꯥ ꯑꯇꯥꯎꯕꯒ ꯑꯃ ꯊꯣꯡꯉꯦꯗꯅ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃ ꯇꯧꯗꯣꯏꯕ ꯆꯝꯐꯨꯠ ꯑꯃ ꯇꯧꯅꯤ ꯂꯐꯨ ꯊꯔꯣꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯈꯥꯏꯗꯠꯂꯒ ꯁꯣꯏꯒꯦ ꯄꯥꯛꯅꯝ ꯇꯧꯒꯦ ꯇꯧꯕꯅꯤꯗꯣ ꯆꯥꯎꯃꯟꯗꯅ खाइदे पाकनम सोईसरे ꯐꯗꯤ ꯐꯖꯗꯦ ꯃꯣꯔꯣꯛꯁꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯎꯔꯤꯅꯦ ꯌꯥꯝꯗꯤ ꯐꯖꯗ꯭ꯔꯕ ꯄꯥꯝꯗꯤ ꯑꯗꯨꯝ ꯈꯔ ꯄꯥꯝꯃꯦ ꯃꯈꯟ ꯁꯨꯅꯗꯤ ꯄꯥꯜꯂꯦ ꯁꯤ ꯄꯥꯛꯅꯝꯒꯤ ꯑꯉꯥꯡꯕꯁꯨ ꯌꯥꯎꯔꯝꯃꯦ ꯑꯉꯥꯡꯕꯁꯨ ꯑꯗꯨꯝ ꯊꯥꯛꯆꯜꯂꯦ ꯊꯔꯣꯁꯦ ꯁꯣꯏꯔꯒ ꯁꯤꯗ ꯊꯝꯖꯔꯦ ꯄꯥꯛꯅꯝꯒꯤ मोरो अतेकसे हापचलगे येमु सिना नारी से हापचलगे मरुमान हापसु सिन mayang tuan hapa sama lalu sih mayang tuan sekarang hasil kurang sini baru dapat lap karena kaya namanya family ko sina murok sih semuanya naik kaya tadi keren haur murok sih anak naik kaya kita umsihin sini ini dulu ada dina itu ada besok hapsalaga hapsalage
ꯒ꯭ꯌꯥꯁ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯩꯅ ꯅꯝꯗꯣꯏ ꯄꯥꯛꯅꯝꯁꯦ ꯀꯩꯅꯣ ꯊꯥꯏꯅ ꯏꯃꯥ ꯍꯣꯏꯅ ꯄꯤꯖꯔꯛꯄ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯋꯥꯗ ꯇꯧꯔꯒ ꯑꯣꯟꯗꯅ ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯒ ꯂꯩꯄꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯅꯝꯗꯣꯏꯅꯦ ꯃꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯁꯜꯂꯒꯦ ꯍꯧꯖꯤꯛ ꯄꯥꯛꯅꯝꯁꯦ ꯌꯣꯝꯁꯤꯜꯂꯒꯦ ꯅꯝꯃꯒꯦ ꯌꯦꯟꯃꯥꯁꯤꯅ ꯀꯨꯞꯄꯒ ꯂꯣꯏꯔꯦꯗ ꯑꯀꯪꯕꯅ ꯇꯧꯕꯅꯤꯅ ꯌꯥꯅꯕ ꯅꯝꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯝꯗꯅ ꯁꯨꯃꯥꯏꯅ ꯌꯣꯝ ꯇꯥꯔꯦ ꯍꯧꯖꯤꯛ ꯇꯋꯥꯗ ꯅꯝꯗꯣꯏꯅꯤꯅ ꯂꯥꯁꯦ ꯑꯃꯨꯛꯇꯪꯒ ꯅꯝꯁꯤꯜꯂꯒꯦ ꯅꯨꯡ ꯑꯄꯥꯛꯄ ꯑꯃ ꯊꯝꯃꯦ ꯑꯗꯨꯒ ꯅꯜꯂꯦ ꯅꯨꯡꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯀꯠꯂꯦꯗꯅ ꯁꯤꯒꯤ ꯌꯣꯠꯁꯤꯅ ꯁꯨꯃꯥꯏꯅ ꯅꯜꯂꯦ ꯁꯨꯃꯥꯏꯅ ꯅꯟꯒꯗꯕꯅꯦꯕ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯄꯤꯖꯕꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯆꯥꯕꯁꯦ ꯍꯥꯎꯕ ꯌꯦꯡꯒꯦꯗꯪ ꯊꯥꯏꯅꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯊꯥꯏꯅꯒꯤ ꯆꯥꯛꯊꯣꯡ ꯊꯣꯡꯅꯔꯛꯇ꯭ꯔꯕꯅꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯅꯕ ꯉꯥ ꯇꯥꯎꯋꯦ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒꯁꯦ ꯁꯨꯝ ꯆꯥꯅꯤꯡꯉꯛꯄ ꯑꯗꯩꯗ ꯁꯤ ꯉꯔꯥꯡ ꯆꯠꯂꯒ ꯂꯩꯔꯨꯔꯤꯅꯦ ꯑꯗꯣ ꯋꯥꯛꯀꯤꯡꯗꯗꯤ ꯁꯧꯒ꯭ꯔꯤꯒ ꯁꯤꯔꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯒ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯂꯐꯨꯊ꯭ꯔꯣ ꯅꯝꯕꯒ ꯆꯥꯒꯦ ꯁꯤ ꯂꯧꯔꯒ ꯃꯦꯠꯂꯒ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯔꯒ ꯉꯥꯔꯤ ꯃꯦꯠꯈꯥꯏꯗꯣꯏꯅꯦ ꯑꯗꯨꯒ ꯍꯩꯖꯤꯟꯕ ꯑꯗꯨꯝ ꯍꯥꯎꯋꯦ ꯃꯀꯨꯞ ꯊꯥꯛꯄꯕꯨꯗꯤ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯊꯥꯛꯄꯁꯤꯅ ꯍꯥꯎꯋꯦ ꯃꯥꯟꯅꯗꯦꯕ ꯁꯤ ꯉꯥꯔꯤꯁꯤꯒ ꯉꯥꯔꯤꯅꯤꯁꯦ ꯍꯥꯞꯆꯜꯂꯦ ꯉꯥꯔꯤꯁꯤꯒ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯍꯣꯔꯦꯟ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯍꯩꯖꯤꯟꯗꯣꯏꯅꯦꯕ ꯁꯦ ꯊꯥꯎ ꯉꯧꯔꯁꯨ ꯉꯥꯔꯤ ꯊꯥꯛꯇ ꯌꯥꯗꯦꯗ ꯑꯗꯨꯃꯥꯏꯅ ꯕꯣꯔꯥꯒ ꯀꯣꯠꯂ ꯆꯥꯅꯩ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯊꯥꯎ ꯉꯧꯕ ꯍꯧꯖꯤꯛ ꯃꯔꯣꯏ ꯆꯅꯝ ꯃꯅꯥꯒ ꯃꯔꯣꯏ murang khitang na mathaksalage haksalage ngaiga mau palawaga tahu sini dulu tahu masih hasil lagi ini hasil lagi lagi hasil lagi hasil lagi
ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯗꯝꯅꯤ ꯏꯟꯖꯥꯡꯁꯤ ꯂꯣꯏꯁꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯄꯥꯛꯅꯝꯁꯦ ꯑꯩ ꯃꯨꯜꯂꯝꯃꯗꯕ ꯃꯥꯜꯂꯦ ꯃꯤꯅꯤꯠ 40 ꯐꯥꯔꯦꯕꯀꯣ ꯃꯤꯅꯤꯠ 40 ꯇꯧꯔꯗꯤ ꯑꯩ ꯃꯨꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯊꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯅꯥꯒꯗꯤ ꯃꯔꯣꯟ ꯇꯧꯔꯒ ꯇꯧꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ 사면은 되지. 시박남자 사다는 새독 야거든요. 단번에 봐. 그래서 잉이 새독이. 저기 말해 간단하게 나오래. 아까 뭐 비슷해 양은 가지.กันกันกันเราก็เฮากันนี่ไปสิปักน้ำมันมาหน้านี่ทุกคนสิเลยเฮาดูที่มาเลยดูเฮาตัวที่ข้างเลยเฮาที่เฮาเนี่ยครับใช่เชื่อตัวกันปักน้ำจิลอยเลยตัวปักน้ำมันสิสมัยนั้นมันจะเฮาต้องวันเดือนไหนสิก็โอเคสียามวันนี้นะคุยลุยจ้างงามวยแต่เนี่ยนะพวกก็มาเช็ดลงถ่ายเทียเลยฉันจะสมัยต้องเดินเลยสมองทางขายก็จะยาวเลยเขาก็ต้องมาเลยมาตอนนี้ยังจังแบบจังทีเลยแกจีคุยจักจ้างหรือว่าตัวเราก็จักทีไงตั้งเอาตายกันสิจักโหลดนี้นะจ้างแล้วก็ตลอดสิสิย่างเจสิโรชักวีก็งาเตาก็ทวงมามาอีแล้วพูดเถอะปักน้ำมาเอาว่าทบีจำผิดมาเด็กคิดตั้งงามาอีโรเลยชักวีทวงมาใช่